ngase phonghiba tongan manipuri siphongsing amasung thokiba thawdo wathoksingi maroibi i pausing meyamna thamjigi ahanbada sanalaiba poksi digi maroibi i pawng tang khonga siragal meyamna thamjigi Moreh gi SDPO Anand hatpada thabak tigi potharaba army ama Chenaramle coming operation Myanmar masa kunthra ganitoi fare tara imphal yorokre Moreh gi SDPO singtham Anand Kumar imbus tawduna hatkibara thabak tigi potharaba lanmi gi personal ama amasung Kuki National Army KNA gi masak naiba miyo ama Chenaramle haina thajaba yaba mafam digi phangba pawna haidi pawsigi matungina miyar asida senai hariba ex serviceman adugi maming Philip K Khongsai kawi mak matam sangna territorial army da sipai oina thabak torambagi mathakta Moreh da leiba Moreh youth club ki hauji hujiksu president oiri hari KNA gi masak naiba miyo adugi maming mathadudi taktu o haibi yadri adumapu social media gi platform dadi Philip K Khongsai SDPO Anand Kumar hatpada senai haibisi viral sakre laikidraba police officer siga naknana thabak taw minaramba police officer amana pauksi sida hai haukiba me ahum da thokiba kanglok irang aduda Philip K Khongsai masam maitai gi khulsingda yumai thaba masum Moreh police station gi mayada yungba narsinga maras gi mitam petrol bob langshilga mai thaba senaba miyoini aduguma thawdok sing adu tawdana ba matamdagi osi oikiba singtham anana mangonda yamna kana haike masum athing piki maduna maram oiraga mahangna anan bo hatkani haina kihalamki pawsna makhatana hai ex serviceman Philip K Khongsai maitai sing mayuk thabak tawba masum maitai masa singmu yamna tathi bedanatana kamana personal sing Moreh da lehendana ba maithong yamba thabak tawba miyoini mak Anand Kumar hatpigi mastermind oiba khaknatana main equisni housing police commando sing ma ki khungul liri housing ko inadi mak Moreh thadoktuna Myanmar romda sensin kre haina thajanari police tagi phangwa pawn hai MPS officer Anandbu nongmaina kablak kiba yumaduda thijin humjin bada makoina sijinabagi lemhaw woigini haina thajaba WY tablet khara CA da yomnaga leiram thingnaki amasum sniper rifle gi makol thoktana bhapa silencer amasu phamngamki amaramda ngarang ambush mayokna kiba Manipur police ki commando gi gari taraga mathoi ngasi ayuk nongalamdai de Moreh de thongkre makoina Moreh thunglaba matung special commando gi SP Thoksom Krishna Tomi gi lamjing makhada Moreh gi morning market ki akoibada coming operation chatakre operation adu da verification tawnana ba Kuki masa nifugamari fakatki adubu angak pamong amada fagalaba makoi nifugamari du gi manungda kunthra ga ni thoidi Myanmar masa oiramki pawsna makhatana hai police na detain tawduna thamliba miyoi kunthra ga ni thoi du gi manungda nupi angang singyauri makoi gi manungda nupa tara nga sinumidang wairam Moreh de gi helicopter na imphal da purakre makoi taramak sajwa jail da leiba foreigner detention center da thamkhre ansu pawsda makhatana phongdorakli amasum atopa maroiba i pawsing Imphal East amasum West da curfew thamjinkhre Imphal East amasum Imphal West ki mafam kya marumda nauna irang thulakpa yaba phibam ubadagi mari leinaba district authority singna ngasi nungthildagi matam kaktaba curfew thamjinkhre adumainamak Thawbal Bisnupur amasum Kaksung district ki oinadi anauba athingba si leitri Moreh gi SDPO singtham Anand Kuki militants na nungmaina kaptana hatkraba matungda Imphal East amasung West ki mafam kya marumda ngasi ayuktagi hauna masing yamlaba miyam punba horaki miyam aduna makhoi Moreh da satkani amasu Manipur nga kani haibigi kholaw kaya marum lauduna protest taraki masing yamlaba miyam thomjilaktuna ahanba Manipur rifles ki gate mayada punba uki security personnel sina miyam adu tankhaina na banungmai round kaya marum malangda kapagi makol taki irang adu numidang phawbu sataki oirakliba phiba masina maram oiraga Imphal East amasung West district ki mafam kaya marumda security gi akan section tharang lakatre lanmi gi personal singsu lambida Casper singaloina leptuna leibu okhe haidinisu pawsna makhatana phongdorakli atopa pawmana Moreh da commando thajilakpagi mayokta Kuki students organization na pungni fugani pange total shutdown lauthokre internet thingbagi ansamna November 3 dagi economic blockade lauthokre Moreh da commando thajilakpagi mayokta Kuki students organization Kuki tab area da pungni fugani pange total shutdown lauthokre Amaramda Manipur Lenga ko All Naga Students Association Manipur Ansamga Internet Thingba amasum Assistant Professor Lowbugi Pol Lauthoktabigi matangda yanakiba wapum thabakta onthoraktabadagi November 3 dagi Naga Taba area singda economic blockade chatharagani lauthokre Kuki Students Organization KSO General Headquarter Department of Information and Publicity na thokiba sirolamanhai Union Home Minister Amit Shah na Moreh dagi State Forcing Lauthokani Hiram Labasu Ahenma Manipur Police Commando Sing Thajilakpa Leptrip
Moreh state forcing lauthoknaba miyamna demand tawringai state lengana namduna Manipur Police Commando gi gari taragamapan Moreh thajilakpa asina hanadagi irang thoktuna leiriba phibam asida asakpa maida thau haijinbaga manare maram asina KSO General Headquarter ngasi November ama ahing nongyai pung nifugani panga Manipur gi kukizau singna khundaba mafam singda total shutdown sa tharagani haina lauthokre nakala maramda state asida internet ke athingbu leiriba si lauthoknabagi matangda All Naga Students Association Manipur Ansamga Manipur Lengaka Yanakibu Wapam Tabak to Ontoktabigi Mayukta Naga Mahairo Lupasina Lakliva November Ahungi Numidang Waram Pung Taruktagi Naga Tabi areas in the economic blockade sa Taragan Hanasulok to Crep. Tamelong District Tamay headquarter ngasi Ansamgi Anisuba Legislative Assembly Gimi Pangtuki Ansamgi Constituents Unit amasum mari lenaba body singi mihut sing yauna pangtuk pami pamaduna lakliba November ahumdagi makoigi yaithok lakhiba khongjang adu amuhana sathabaga loinana yanakiba warol adu thabak to onthok pangamdabagi mayukta hena kanba khongjang ama sanctionana bore prokhip Manipur lenga ka yanakiba warol singi manung de state ki law amasum order gi phibam yenglaga state asida numit mangani gi manungda internet ki athingba lauthokpa November ani natraga masigi mamang academic section amagidama contract basis the assistant professor samaga maudra laubaga madi leinaba phal laukthokpa haibisini Manipur lengana internet ki athingba thamba sima khatana sangdokpi order ngarang amuhanna thokibadu yana sirol adugi ahanba point gi mayuktani maramasina lakliba November ahumgi nungthil pung taruk taba matamdagi horaga Manipur gi naga taba area pumada economic blockade sa tharagani blockade asi lenga ka yana ki bu wapamadu thabak oina onthoktriba phawba sa thagani Manipur lenga ki college singda ozagi award pa leibina Manipur lenga na yana role Ani subadu thabak oina onthokna assistant professor samaga maudra lawgi fall lauthokadabani haiba yauribani maramasina ansamna masigi unit singa masuma khataba body singna hariba economic blockade asi makhoi gi area da sagot piduna yanakibu warol adu thabak ta onthokana na bohonasi loinana ansamna lenga ki official singa masumiyambu khongjang asida mapung phana sagot pinaba appeal su tawki amaromdana Indian citizen na Thailand chatpada visa gi mathau tararoi India ki citizens na sa isig November 10 dagi hauduna mathang saigi May 10 phawa Thailand sangmada visa yaudrabas yaragani haina kha tourism gi paw man haidi pawsin hai India ki citizens na matamasi gi manungna Thailand na satpa matamda numit kunthra ni di visa yaudrabas leibi yagani thaurang asilam koibasing bu hena pungning singsinna bamadi satok chasinda khudong sanana bani Taiwan citizens sing goina su sapmana ba thausulasi ki makada visa paidrabasu Thailand na samu yagani haidi Inauna Sri Lanka ki oina tungan malem gi lebak tarit gi lakpa miyoi sing visa yaudраbasu sangbada ayaba pikhiba leire Sri Lanka ki oina Mars kunthra ga matui phawb gi manung India China amadi Russia yauna tungan ba lebak tarit ki miyoi singda pilot project ama oina ayaba si pikhibani Thailand gi tourism na India na khwai gi mi sing yamna lakpa sing gi mari suba mafam kandunu leire India masasna mapa lebak satpigi sanga si kumza English ngani ga taraga mathoi crore 1.4 oirambadagi kumza English ngani ga taraga mapana crore 2.7 da hengalakibani India gi tourism ministry gi data matung in India masasnga si UAE da lakh 59 Saudi Arabia da lakh 24 USA da lakh 17 Singapore da lakh 1.9 Thailand da lakh 9.3 mamang si da sakhi haire su paus na makhatarakli amaromdana Anand Shiramdrabadi Moreh State Force Yoramloi Moreh SDPO oina mathau puriba singtham Anand Shiramdrabadi haujuk phaw State Force in Moreh yawung ngamlamloi haina Janata Dal United ki chief spokesperson Dr. Nimaisa Luwang na phongdokre ngasi Imphal gi Manipur Press Club ta party asina sinduna pangthokiba pawmising unaba ma da phongdokhibani mangna makhatana hai Moreh da posting taba Manipur Police ki SDPO Anand bu tamthina hatkibigi thong asi Janata Dal United ki maikedi gi yamna kana kanem tawi helipad oigidaba mafam sit sengduna masada khulai yauduna leiringai gi sairakta lona apaba makal gi numai sizinaduna kapsilaga hatkibigi thong yaningde Status da me ahum dagi hauduna tholak liba kanglop ki irang na maram oireduna Manipur gi maruiba mafam ama oiriba Moreh state forcing sang mangamdana lakhibadu mak laikidaba matung ikan kanadana ahenba forcing Imphal gi sangsangki masigi mamangdadi state lengang na willpower wat padigi ahenba security forcing thajinba ngamkidabana maram oiraga Manipur police ki asangba officer si laikidabani matang asida party na politics tawbanati Matam sana mapamadura leidiba security sing ahenba force thajin bira o haiba matam da thajin biram labadi thaudo do tholam da pege
ꯃꯥꯛꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯂꯩꯉꯥꯛꯅ ꯊꯧꯁꯤꯜ ꯁꯣꯏꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯪ ꯆꯤꯛꯄ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯣ ꯏꯔꯥꯡ ꯂꯣꯏꯁꯤꯟꯗꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯎꯔꯦꯛ ꯌꯨꯝ ꯇꯝꯕ ꯆꯠꯇꯨꯅ ꯏꯪ ꯆꯤꯛꯄ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯃꯁꯤꯅꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯆꯤꯛꯄ ꯍꯟꯖꯤꯜꯂꯛꯄ ꯉꯝꯂꯣꯏ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛ ꯋꯤꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯈꯤꯗꯕꯅꯣ ꯇꯦꯡꯅꯧꯄꯥꯜꯗ ꯅꯨꯄꯤꯁꯤꯡꯅ ꯊꯠꯂꯒ ꯑꯍꯦꯟꯕ ꯐꯣꯔꯁ ꯆꯪꯕ ꯉꯝꯗꯅ ꯂꯩꯈꯤꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯤ ꯃꯣꯔꯦꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯆꯪꯈꯤꯕ ꯑꯁꯤꯒꯨꯝꯅ ꯑꯇꯩ ꯑꯇꯣꯞꯄ ꯏꯔꯥꯡ ꯂꯩꯔꯤꯕ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯆꯥꯟꯄꯨꯔ ꯁꯩꯀꯨꯜꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗꯁꯨ ꯆꯪꯒꯗꯕꯅꯤ ꯂꯣꯏꯅꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯐꯒꯠꯂꯕ ꯃꯇꯨꯡ ꯃꯔꯨ ꯐꯥꯎꯅ ꯃꯨꯊꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯊꯣꯛꯍꯟꯕꯅꯤ ꯕꯤꯖꯦꯄꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤꯕꯨ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯦ ꯈꯨꯗꯝ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯄꯨꯊꯣꯛꯂꯒ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯅꯤ ꯕꯤꯖꯦꯄꯤꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯀꯨꯀꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯁꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯕꯁꯨ ꯃꯈꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯀꯌꯥꯗ ꯇꯧꯈꯥꯏꯕ DGP ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅꯆꯤꯡꯕ ꯄꯤꯌꯨ ꯍꯥꯏꯕꯗ ꯅꯠꯇꯅ ꯇꯝꯄꯥꯛꯀ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯆꯤꯔꯣꯜ ꯊꯥꯈꯤꯕ ꯂꯩꯔꯕꯅꯤ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤ ꯆꯣꯏꯔꯣꯜ ꯂꯣꯜꯂꯦ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯅꯕ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯗ ꯆꯦ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯐꯣꯡꯗꯣꯛꯂꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯊꯥꯈ꯭ꯔꯤꯕ ꯆꯦ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯃꯤꯗꯤꯌꯥꯗ ꯄꯨꯊꯣꯛꯎ MLAꯁꯤꯡ ꯑꯗꯨꯕꯨ ꯔꯤꯖꯥꯏꯟ ꯇꯧꯍꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯃꯁꯥꯒꯤ ꯐꯝꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯨ ꯇꯧꯔꯝꯕꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯄꯅꯤ ꯍꯥꯏꯔꯕꯁꯨ BJPꯅ ꯆꯠꯊꯔꯤꯕ ꯁꯨ ꯑꯁꯤ ꯂꯧꯊꯣꯛꯄ ꯌꯥꯏ ꯁꯨꯗ ꯑꯌꯦꯠꯄ ꯑꯣꯏꯔꯒ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯁꯣꯏꯕ ꯀꯣꯞꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯂꯩꯔꯦ ꯂꯩꯉꯥꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯀꯨꯏꯅ ꯂꯩꯒꯅꯤ ꯊꯥꯖꯕꯗꯤ ꯂꯩꯇꯦ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯐꯝ ꯀꯌꯥꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯨꯕꯣꯂꯥ ꯍꯥꯏ ꯀꯦꯅꯦꯜ ꯃꯈꯥꯗ ꯂꯧ ꯌꯩꯕ ꯂꯧ ꯈꯥꯎꯕ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ 2 ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯈ꯭ꯔꯦ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯌꯨꯛ ꯆꯥꯎꯔꯥꯛꯅ ꯄꯨꯡ 9:40 ꯔꯣꯝ ꯆꯠꯄ ꯑꯗꯨꯋꯥꯏꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯅ ꯁꯤꯡꯐꯥꯏꯁꯤꯡꯒꯤ ꯇꯝꯄꯥꯛ ꯃꯥꯏꯀꯩ ꯊꯪꯕ ꯁꯤꯡꯅꯒꯤ ꯅꯣꯡꯃꯩ ꯔꯥꯎꯟ 2 ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ ꯆꯤꯡꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯁꯤꯛ ꯔꯤꯖꯤꯃꯦꯟ ꯂꯩꯔꯤ ꯂꯣꯏꯅꯅ ꯍꯥꯏ ꯀꯦꯅꯦꯜꯗꯁꯨ CRPF ꯕꯪꯀꯔ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯨꯕꯣꯂꯥꯒꯤ ꯈꯨꯟꯖꯥ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯥꯟ ꯄꯥꯝꯗꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯇꯪꯗꯨ ꯂꯩꯇꯥꯔꯤ ꯍꯥꯏꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯂꯧ ꯂꯣꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯁꯤꯅ ꯂꯧ ꯂꯣꯛꯄ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯐꯥꯎꯔꯦ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯂꯧꯃꯤꯁꯤꯡ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯂꯧ ꯂꯣꯛꯄ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯦꯔꯥꯈꯣꯡꯁꯥꯡꯕꯤ ꯃꯅꯤꯡꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯟꯖꯥ ꯀꯌꯥ ꯃꯤꯄꯥꯏꯅꯔꯦ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯌꯨꯝꯗ ꯆꯦꯟꯊꯣꯛꯅꯔꯛꯈ꯭ꯔꯦ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯌꯨꯛ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯃꯁꯨꯡ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯤꯕ ꯑꯁꯤ ꯇꯨꯔꯪꯂꯥꯎꯕꯤ ꯃꯅꯤꯡꯗ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯝꯅ ꯂꯩꯕ ꯃꯣꯜꯐꯩ ꯇꯝꯄꯥꯛ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯀꯥꯞꯂꯛꯄꯗꯒꯤ ꯂꯧꯃꯤꯁꯤꯡ ꯂꯧ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯣꯡꯃꯩ ꯔꯥꯎꯟ 10ꯒꯤ ꯃꯊꯛꯇ ꯇꯦꯔꯥꯈꯣꯡꯁꯥꯡꯕꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ CRPF amadi atopa central forcing sulaki thaudo osina maram oiduna tirakhongsangbigi maningda labuka tainana leribi imung sing yum thadoktuna senaba yaure adubu central forcing na miyamna mipaidana ba themjili haidi atopa pawmana maitay amasum cookie sing wari sanadunu yasinaba pubira u Rasnath Singha Manipur haukiba me ahumdigi hauraga thoklibi irang asina maram oiraga maitay amadi cookie singi marakta akan mamongna khuthokna duna miyoi samaga marfugi mathakta thawai thakiba si yamna lebak thibani thang khatnariba phurup animakna wari sanaduna athubur yasinaba purakna bohona biyo haina defense minister Rasnath na appeal tarakli Mizoram gi Siahada pangthukpa mikhalgi rally amada wangang laduna Rasnath na hai khatna sainaba hana sunaba haibisina wanto asigi warusin purakpa ya ngamloi Manipur khakta ginatana awang pok pumba tangdu laitana laiminaba amata oina hotnamina pasangi haukiba sai mapana sida awang pok state singa si yamna ingsikpa lamdama ma oiduna lakibani adubo handak Manipur irang thulakliba sina aikhoi khudingmakta yamna nungaitaba phole hauji khwaidigi mathau tariba puksel tingna wari sana thokpa sini sakhatpa nungaye phaba madi maromdom lepsabang ama India mo henana bo hona awang nang poklam da masisu thongmana na sokot mina pasangi
ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯐꯖꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯝꯗꯝꯁꯤꯡ ꯑꯁꯤ ꯂꯥꯞꯄ ꯂꯩꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯊꯨꯒꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯨꯔꯃꯨꯅ ꯑꯥꯔꯃꯤ ꯃꯦꯖꯔ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯊꯕꯛ ꯄꯨꯔꯤꯕ ꯑꯋꯥꯡ ꯊꯪꯕ ꯏꯟꯗꯤꯌꯥꯗ ꯇ꯭ꯔꯥꯏ ꯁꯔꯚꯤꯁ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯐꯣꯔꯁꯦꯁ ꯀꯃꯥꯟꯅ ꯍꯧꯈꯤꯕ ꯆꯍꯤꯗ ꯄꯣꯁꯇꯤꯡꯗ ꯂꯩꯈꯤꯕ ꯑꯥꯔꯃꯤ ꯃꯦꯖꯔ ꯑꯃ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯊꯨꯒꯥꯏ ꯍꯥꯏꯕꯒꯤꯗꯃꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯃꯍꯥꯛ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯊꯤꯖꯤꯟꯕꯗ ꯅꯦꯁꯅꯦꯜ ꯁꯤꯀ꯭ꯌꯨꯔꯤꯇꯤꯗ ꯑꯀꯥꯏꯕ ꯄꯤꯕ ꯑꯁꯣꯏꯕ ꯀꯌꯥꯃꯔꯨꯝꯗ ꯃꯍꯥꯛ ꯆꯦꯟꯅꯩ ꯍꯥꯏꯕ ꯐꯪꯂꯕ ꯇꯨꯡꯗ ꯃꯦꯖꯔ ꯑꯗꯨ ꯈꯨꯗꯛꯇ ꯊꯕꯛꯇ ꯊꯥꯗꯠꯄꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯁꯍꯤ ꯇꯧꯈ꯭ꯔꯦ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯥꯔꯆ ꯊꯥꯗꯒꯤ ꯍꯧꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯈꯤꯕ ꯃꯦꯖꯔ ꯑꯗꯨꯅ ꯃꯤꯂꯤꯇꯔꯤ ꯔꯤꯒꯨꯂꯦꯁꯟꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯃꯥꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯗꯤꯚꯥꯏꯁꯁꯤꯡꯗ क्लासिफाइड डॉक्यूमेंट्स कॉपी थमलमखी सोशल मीडिया चार्ट्स खुथांगदा पाकिस्तान इंटेलिजेंस ऑपरेटर समनरमी हाइना लिखुनसिंगना हाइखि वाथोग असिगी मतांगना स्ट्रेटेजिक फोर्सेस कमांड SFC ना ममांगदा प्रिलिमिनरी प्रोब सथनाबा ऑफिसरसिंगी बोर्ड सेमखि मेजर अदुगी फोन फाजिनबदगी मिलिटरी ऑफिसर कयामरुम मखोइगी नुपीसिंगसु मेजर ओइबा WhatsApp ग्रुप अमना सिंगनिंग ओइबा मसुम अयाबा पीदबु वरी सनबसिंग खंगमखि ब्रिगेडियर अमा यावना पटियाला पे कौबा WhatsApp ग्रुप असद यावबगीदमक डिफेंस पर्सनल कुनलोम इन्वेस्टिगेशन अमा मयोंगनरी पाव हंगबदा आर्मी नंगारांग मोट पियु येरक्त्रबसु लिखुन सिंग हाइबदा सोशल मीडिया पॉलिसी सिंग थुगाइबगीदमक ग्रुप अदुगी मेंबर खरदा सोकोस नोटिस अमा थोक्राइरि मेजर अदु सेनब केस अदुदा मखोइ करिगुम्बा अमत मरी लेनदि हाइबा कर्नल अमसुम लेफ्टिनेंट कर्नल गी रैंक तलैबा ग्रुप असिगी ऑफिसर मरीना मखोइगी मोबाइल फोन सिंग फजिन्दुना मिलिटरी अथॉरिटीजना कॉन्स्टिट्यूशन की मखादा पीरिबा मखोइगी राइट टू प्राइवेसी थुगाकी हाइरदुना हौकिबा सहीदा सुप्रीम कोर्ट वखत अमा थांगतखि हाइनसु पाउसता मखा तानसु पलकली मखा सथरकपो ओइना होयेलन पाउदगे तो पमरुएबा पाउ खरना मोरेदा कंबाइन फोर्स द अवुप उना लोंगथोक्तुना कुकी मिलिटेंट सिंग थीख्रे सिंगनबा मियोय निफुगमरी मसिन हांगबदा मेमार मसा कुंथ्रांग नेथो योरमे मेमार मसा तरा पुरगलगा सजिवागी फॉरेनर डिटेंशन सेंटर द थमख्रे मोरे मसा BDF मापन यावना पुलिस पर्सनल कुनगनिथोय हेलीकॉप्टर न पुख्रे SDPO Anand कुमार हाटख्रबा मतुंगदा मोरे टाउन गी कुकी खुलखरदगी मियोय खरा मयुम थादोक्तुना सेलमले ngarang ayuk kuki militant singna Moreh police की SDPO सिंगथम Anand कुमार बु तुंगलोमदगी स्नाइपर राइफल सिजनदुना कापतुना हाटकिबा थागदोकि मतुंगदगी मफम असिदा हानदगी लेरखिबा स्टेट अमसुम सेंट्रल फोर्स सिंगा ngaranggi थागदोसिगी मतुंगदगी Moreh तमना संगसिंगिबा स्टेट फोर्स सिंगा खुसमनदुना कंबाइन फोर्स ना Moreh मार्केट कॉलोनी यावना तुआन मफम सिंगदा अवुप उना लोंगथोक्तुना कोकी मिलिटेंट सिंग थीबिगी कोमिंग ऑपरेशन सथकिबदा लमेन तुहेनबा कोकी फुरुकी मियोय निफुगा मरी मसिन हंगनबा डिटेन तौख्रे माखोइगी मनुंगदा मियोय कुंथ्रागा निथोइदे युमथंगनरिबा म्यांमारदगी लोगी वांगबदा हुरालगा संगसिलकपा मियोय सिंग ओइरमदगी पंथदना मखोइगी मरक्तगी म्यांमार मसा तरा खनगलगा इम्फाल पुरक्तुना सजिवादा हांगलिबा फॉरेनर डिटेंशन सेंटर द थमख्रे कोकी मिलिटेंट सिंग कोइथी थीकिबा कंबाइन फोर्स द पुलिस की स्पेशल कमांडो MR, IRB, AR अमसुम BSF की पर्सनल सिंग यावखि कंबाइन फोर्स न Moreh मार्केट कॉलोनी खक्तनतना टेक्नोपॉल ASP न लुसिंगबा 5AR 181 BSF 192 BSF अमसुम डिस्ट्रिक्ट पुलिस की खुटपु अमनसु Moreh गेट नंबर 2 अमसुम फाइजंग बेंग कोकी मिलिटेंट सिंग कोइथिथिखि ऑपरेशन अदु ngasi ayu angan bapung mari digi hawralaga ayuk pung taruka makhai phawu sataki hairi माफम अहुम से खक्त नतना टाउन असिगी अतोप माफम सिंगसु लेपतना हाना क्वेश्चन लब मतुंग थी हुमबगी थबक सतखिबगी पाउ फंखि कंबाइन फोर्स न लेपतना सतरखिब ऑपरेशन ना Moreh 1 नंबर 3 मॉर्निंग मार्केट सिक्किम विलेज न सिंगमसु कोनसिंखि अदुमैनमक ngarang SDPO CS Anand मोनोंगैना कापतनो हाटखिब थाउदो मतुंगदगी थाउदो थोफामगी अकोयबदा लेबा कोकी खुल खरददी मियोय मत लैरमद्रे मसा मसागी युम थोंग लुनसिंदुना लंजेनरमबसु थेंगनखि हाइरि अदुबो मयुम थदोक्तुना चेनखिबा मियोयसिंग अदुगी मसिंग अमसु ममिंग मथा खांगदोकनबगी थबकसु कंबाइन फोर्स न लौखिबगा लोइनना मखोइगे खुंगुल लीगने हाइरि अमरमदा ngarang ayuki थाउदो असिगी मतुंगदा
IGP amana lusingba state force ki personal sing Moreh tamna sanction bade ambush torakpadigi yoksinba ngamdaduna palel phawba handorakhiba amasum Assam Rifles ki post sangjafam lawduna lairakhiba singa dunga sinongalamdai ayuk anganbada tekta kaidana Moreh yoksin kibigi mathakta police ki sub inspector amana lusingba Moreh da masagi mayum leiba BDF personal mapan yauna police personal kunganithu Imphal airport tigi makoide issue tawba nongmai amasum yamlaba maru singa konana helicopter na pukibadigi tekta kaidana Moreh da thungkre police personnel kunganithu edugi manungde head constable ani constable taruk rifleman ahum amasung gari gi mechanic ama yauki panma yabadi bide personnel singa dungarang tholakpadigi Tengnopal district gi Wangjing OP da attest tawdun lerakibane makoi Moreh 1 number 67 amasum 8 yauna Moreh turel wangmad masamasagi mayum sing leiriba personnel ngaktani hairensu paus da makatana fongdorakli amaromdana tira khongsang bi maningda nungmai kapsilakre matam khra nungmai amasum bom kapsin ma lepluraba matungna ngasi numidang waram pung taruk rom taramdaida Bisnupur district ki Moirang PS na kualiba tira khongsang bi gi maning thangma sarukta koki militants na bunker sadun leirakliba mongak singthaktagi nungmai maru mongarong kapsilakre makoina nungmai kapsilakra basu mapam adugi akoibata deploy toriba state amasum central force ki mekaidegi khut handuna kapkidi haina Moirang police amasum Bisnupur district police control gi phangwa pauna hairi amaramdana youth of Manipur gi thaumi gi yumda nungmai kapsilamle ngasi numidang wairam pung taruk minute taraga mangarom tarak pada kawa asem laikai de lebe youth of Manipur gi thaumi laisram Vidyanand gi yumda sakangda bisingna nungmai kapsilamle hairi thaudo asida asu open yaukide adumainama kanana kari manangi damak mahaki yumda nungmai kapsilam libeno habigi maram khangmangam khidri adubo Vidyanand masamakna thaudo asigi matangna singjamai police report tawkhre hairi losilakpoina to papamna relief camp da kayam kuina laikho hairibano khulda hanjin hanba ngamlaroi hairagana na khoina thokpa tawro haina sinabiro ahanba haukthengna paudam laimakhong singmangi khunjasing relief camp da kayam kuina laikho hairibano khulda hanjin hanba ngamlaroi hairagana na khoina thokpa tawro haina laingana lanjenarakuna relief camp da leiriba miyoi singdu oina sinabiro haina haujuna khulda hangliba relief camp da leiriba thingozam amujau sai kungamari na phongdorakli thingozam amujau gi apokpi amata laikhidre haujuma ki loinabi Susma masanupi amaga amadi masanupa ama punna makhoi marimak khurkhul da hangni relief camp asida lairi thingozam amujau na makhatana phongdor khibada haukiba me ahum digi sin kuki narco theory singna mitei na khundaba mafam singda landarakpadi khul thadok tuna adumak senrakle adubu yum mai thadringa gi mamangdadi adumak isagi yum haibadu oibanina yum manakta laina bonaki adubu me kunga mapanda laimakhong singmangda laiba mitei gi yum sing mai tharakpaga loinana numai kapsilakpadi gi laimakhong singmangda lairamba mitei sing adu manaknakna laiba kanto na singba mitei khul singda lairakhibadagi haukiba me kunga mapanda sin kuki narco theory singna laimakhong singmangda mitei singna khundariba khul singda nomai kapsilakpa amadi yumai thaba horakhiba matamaduda laimakhong singmangda khunda adun lairamba miyoi singsu khul mayanakna lainarami adubu kuki sing aduna nomai kap tuna tankhairakpadigi mapamadura lairamba mitei sing pakhatuna senrakhi numit adura ehaksu kuki singna kapsilakiba nomai maruna panbadagi yamna sathina soktuna hospital laikana duna laiki adubu numit adura khuldagi senrakhiba mitei sing kanto sabal laikai security matik sana lairambadagi kanto sabal laikai gi lampak ngayak pathadun lainaki adubu matamadura lanjenarakhiba miyoi sing adu kadaida numidang yerekadagi haiba fawba khangnadabana awaba moiki sin kuki narco theory singna kapsilakiba nongmai maru na panmadigi koirengai de liba Catholic hospital da laikanaki Catholic hospital layeng bu waragane herakpadigi Jenims ta amuk purakhi madudagi amuk phibam lusilakpadigi Rims hospital purakhi bamali aihakna wakhal tarakpa matamdadi Rims hospital laikatna duna lairamki Rims hospital da nimit kaya nimuk laikatna raba matungda yumdi kuki singna mai thadopi krabanina yumna sangpham laitrabanina aigi imung manungi miyoi singna lairiba relief camp aduda adumak laktuna lairi aihak pena khongdun imung manung thakpigi thabak tawi pena khongbigi season oidaba matamdana tata gari thauduna madi matam gi oiba thabak sing tawduna hingjarami mathang losilak poina tentak na mayam ngasigi curfew gi update angtang mayam amka na thamjage curfew komthokpigi matam Imphal West amasum Imphal East ki oina curfew komthokte Thawal amasum Bisnupur district ki oina ayuk pung 5 dagi numidang pung 10 fawba curfew komthokle aduga Kaksing district ki oina ayuk pung 5 dagi numidang pung 9 fawba komthokle hairi
ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ